Paujadi yung pamay paw kharab de tawjari Home Ministry na CAA ki matang taman pekta sahi amagi matungda memorandum ki paukum pirakle CAB ki mayok tap men peki ihu angkat na yinglupada ningsingba yai Northeast ki testing da marukay na Manipur da Citizenship Amendment Bill CAB housing na on kraba CCA chanaba yaroy hay pagi akan ba kongjang kaya sok lising ani taram papanda sangsin ke Manipur goy na Manipur People Against Citizenship Amendment Bill 2016 Menpek na lusing laga Manipur gi miyam hup na sok lising ani taranipan December dagi auraga akan ba kongjang changsin ke kongjang asigi saruk amo ina Menpek na North East State sin batung na NE Mission for Recognition ama chatke kongjat asia hu ke ba sok lising ani tarama pan gi February kuntarita Imphal dagi kongchan ke by road ta chat ke ba kongjat asida Assam Tripura Mizoram Meghalaya Arunachal Pradesh amadi Nagaland State sin batung laba matungda Meghalaya gi Shillong na headquarter oiraga North East Forum for Indigenous People NEFIP semki NEFIP ki Federal Assembly na lobo warep ki matung ina North East State singda CAA chatnaba yaroi aibagi amato oiba demand tawke loidana NEFIP na Government of India gi Prime Minister Narendra Modi da NE State singda CAA chatnaba yaroi aibagi mapung pharaba memorandum ama pisanaba lepnaki hariba memorandum asi NEFIP ki member state singna magi state ki Governor gi khutang da nong badata haibadi sok lising ani tara mapan gi August mapanda pisin bahaina lepnaki wari pasigi batuk ina Manipur gi oina su Menpek na Manipur gi Governor da sok lising ani tara mapan gi August mapanda memorandum asima pisin ke loinana ikai khumna jaraba Manipur gi Chief Minister unaduna memorandum pisin bagar loinana takchin takhe memorandum adugi mapung oiba waroldi hanadagi mitop na lakhatuna leiraba adugi su mathakta kariguma makal amatagi ngaglok su leitaba Manipur Citizenship Amendment Bill sok lising ani taramapan chanaba yaroi haibani loinana North East State singda ekasi chathan biganu haibani laibak phaba aigatra aukiba sok lising ani taramapan gi August mapan da India gi Prime Minister da pisin khiba memorandum adugi paukhum sahi amakhaktagi matung sok lising ani kun gi October 15 ta Manpek ki khutta phangle Tenglabasu Tangna Menpek na Manipur miyam gi mhot chilaga thajakiba wafam bulum na laubiduna paukhum pibirakpa miyam gi mhot chilaga India lengakpu thagatpa phongdok jari asigumba paukhum asi NEFIP ki atai sister state singdadi phangbagi pau leitre Government of India ki Minister of Home Affairs Foreigners Division Citizenship Wing gi under Secretary Ashutosh Ananda aukiba September 18 sok lising ani kunda khulek piba paukhum asida haire The Citizenship Amendment Bill sok lising ani taramapan asi Parliament na December 2019 da passed Youkhre. The Citizenship Amendment Act 2019 CAA 12 December 2019 notice thoklaga January gi tang tara sok lising ani kundagi chanaba Youkhre. The Citizenship Act 1955 Section 1 Clause B gi matung inna amadi Section 6B na citizenship kidabagta special provision ama piri Hariba CAA sok lising ani taramapan gi Section 6B asi Assam Meghalaya Mizoram nadragana Tripura gi 6 schedule chanaba tribal area sing amade Bengal Eastern Frontier Regulation 1873 ge makhada inner line permit system chanaba state sing dadi chanaroi CAA asi Indian Constitution gi matung ina chanaba yaba yadaba gi matang de court ta singharapa gi matung ina hojik Supreme Court ta case sadare cherol asi competent authority gi ayaba loraga thajakibani aina so palle Manipur gi oina miyam na pamdraba CCA gi iho kansilakpadagi Government of India na ILP chanhan kibane Northeast State sing gi oina di mapung phana haraufam thokte adubo Manipur gi oina di kharmakai sor hondokna batanja amadi phangnakhe NEFIP ki apunba khongjang kya da mapung phana saruk yanaba Menpek na matam chupada sem chaduna leire Menpek natragana JC ILPS ki thaumisingna akthengna na check tobaki thabak ase paikhat lagadi police department ga ikoi masel mukna bagi phibam ama hekta oirakani aduna wathok lanthok yaudringe da mari leinaba government ge staff singna ILP check tobagi thabak athubada paikhat piu aina Menpek ki maike digi government ge miyeng sing chilakle Isaki idamdam isana ngaktrabadi mapan gi bitokna kaidongwa da su ngakpiroi aibase Menpek ki chapa thajabani aina su jungnamcha Dilip Kumar convener Menpek na khudiak piduna thadorwa cherol asida phongdorakle Paragasida Manipur da Covid-19 na seba miyoi chama sokna manga Youkhre ngasi nongtil pung ahum phawda phangba pawda state asida Covid-19 laichet asina miyoi ama laikhidabaga loina na punna miyoi chama sokna manga Youkhre press na phangba pawda laikhidraba miyoi asi Thawal district ki Jaripok Bisnu Nahadagini sahi mangarom surabini mahakasi nongalamdai pung amagamine jangkai mangarom taba matamda sija hospital da pukhalakibani
Covid-19 की SOP की matung ina test tawba matamda positive oikhibaga loinana laikana pangamdana laikhidabani haire Housing state asida Covid-19 confirm case masing lising taramari chahum humtraga mapan sokhibaga loinana laichat asida laikhidaba masing ju samaga supna manga Youkhre laichat asida ki phibam phagalaktuna discharge tawkiba masing lising taramathoi supna marfumathoi amasung active case masing lising ahum samaga marfutra umdoi oire laichat asida ki phibam phagalakpagi sangna chada humtraga taret dasmik 0 Soino Tarokne Atopa Pau Amadana Yasinaba Taramno Ogi Adubatung Koiba Warosindin Nate Ugal Handak Lai Makong Singmang that Laiba Ima Kaunu Lairem Bigi Lashang da Kutaduna Umang Lai Lachariba Puramaki Kai Kumnabada Singna Kiba Tong Aduki Matanga Jasinaba Purapa Asi Taramno Ogi Aduba Masitung Koiba Warosindin Nate Lai Makong Singmangi Tong Asing Haki Oiba Political Solution Ni Hainat Lawe Tong Asina Puruki Kai Kumnabada Kutariba Musing Now Zone Badanatana Pebet Masa Chaubat na Ngai Bagi Monga Manaba Amani Aina Umang Lai Kanba Apunba Luke Serol Amada Pongdorakle Serol Sidap Maraleba Musing Ain Goi Bacherak Amata Pidana Jasinaba Ibasi Puruki Ikai Kumnaba Mangan Manglaga Jasinabane Mamang the Sulaisang Asida Kutatuna among Adakaya Amatokankre Adubo Masagi the Yang Bamui Krana Jinka Mana Amani Silalaga Jasinakre Handaksut Lai Mikon Takonaba Hajindona Maram Chadaba Marilenda Wapam Puziduna Mantik Nagajasin Nagadori Matang the Kari Wajabakana Lauraka Losin Gadori Taunga Sipuruki Kai Kumnaba Mantik Nabaki Taungi Aina Lawe Lamdamasi Maru Eba Mangbaya the Laipam Sing Asida Thorakliba say Nabasing Ase Matam Pumbagi Wada Origin Puranaba Ukalna Lega Kasida Jamna Tamoishan Memorandum Amba Pisinduna Ayakre Maduda Paliba Maru Eba Wapam Sing the Lamdam Sigimapam Punamak the Ladiba Umang Lai Laipam Sing Kubam Sing Barat Lenga Kisat Napataki Matung in a Lenga Asina Akan Bamiang Jangbidana Napisan Bina Batarang Paikalo BJP Prithvi Khwaidagi chaoba political party Oire Premananda BJP Manipur Pradesh ke General Secretary Premananda Midhaina Aikre BJP political party singi manungda Khwaidagi chaoba party Oire India ki oina party asigi member crore Taragani Pan Mathakta Laiduna Prithvi Khwaidagi chaoba political party ama Oire Wafam Singasi Pankansipur Labour Party is office the BJP State Training Department Sintana Mandal Praxisan Severe Training Outdopagi Thoramda Premanandana Pongdokibane Magna Makata Raduna Prithvi Asida Khwaidagi chaoba political party Oibata Natana Tongan political party Singa Taudaba social activities Kaya Tauri Loidana civil society organization Singa Tauriba Tabak Singtagi Handokna social work Kaya party ki workers Singa Tawe Masi Prithvi Itihas the Angakpa Amane Party asigi worker amadi judging under coronavirus ki mayukta kathoktuna workers in the ching yen kiba sak piba tan yen kiba amadi laita lare sing the satuna mating pangkiba kaya sing asi atopa political workers sing the tauhide aiki tharomadu the party ki president Professor S. Kendra Singh training department ki vice president in charge A. Sharda Devi anida chief guest amasung president oiki haiki JNIMS the Docter Taragamari nurse mapan yaona hospital asigi Staff Kuntragamari Covid-19 positive Oire Manipur Sarkar run Toba Khwaidagi chaoba hospital ama Oiriba Porompat Ladiba Jawaharlal Nehru Institute of Medical Sciences JNIMS Hospital da frontline warrior oina Covid-19 lachat thengnanaba hotnariba doctor nurse amadi atai hospital gi mari lainaba staff kaya Covid-19 positive Oire Hospital asigi director Oiriba Professor T.S. Bimo amadi Hospital asigi medical superintendent Oiriba Professor T. Rajan Masama Covid-19 positive Oiduna Hospital Asimakta the Layang Chatariba Asida Asobo Thoudok Lodra Covid-19 positive Oiba Mioi Kaya Amade Atay non Covid Anapasing Layang Bagi Tabak Yamna Sataring Chaidak Asida Hospital Asigi Doctor Nurse Amade Atay Marilena Staff Kaya Covid-19 positive Oirakpa Asida Hospital Asina Ana Layang Bagi Tabak Chatanaba Honabada Yamna Chauna Apanba Oire Aire Pausi Asina Pangba Paugi Matung Inaki Hospital Asigi Surgery Department Dagi Doctor Taragamari Ngasi forward the positive Covid-19 positive Oire Positive Oiriba Doctor Singh Asigi Manung the Associate Professor Ama Assistant Professor Ama Junior Resident J.R. Ahom Suba Chahigi PGT Ama Ahanba Chahigi PGT Ahom Inter Doctor Mangane Doctor Asi Ahojik Hospital Asigi Covid Ward Ana Lahingi Tabak Jadhare Amarumda Hospital Asigi Nurse Mapan Amaso Covid-19 positive Oire Hospital Asigi Technician Singi Manungda X-ray Technician Ama Ward Attendant Home ECG Technician Amane OT Technician Anine Masigi Matakta Hospital Asigi Staff Sister Oiriba Amagi Masanupa Ama Hospital Asigi Staff Ki Imung Manungi Mioi Ahum Amaso Covid-19 positive Oiduna Ahojik Layang Chathari Aire
थाजब याब मफमदगी फंगबा पाउ अमगी मतुंग इना JNIMS हॉस्पिटल की ओइना ngasi सर्जिकल डिपार्टमेंट के डॉक्टर तरागा मरी पॉजिटिव ओइखरबा मतुंदा हॉस्पिटल असigi तोंगन तोंगन बा डिपार्टमेंट सिंग डॉक्टर नर्स अमदी अतै मरी लेनबा हॉस्पिटल की स्टाफ कया यामना COVID-19 पॉजिटिव ओइरबकी आइबदु डिपार्टमेंट सिंग के हेड ओइरिबसिंगना अयंगदगी मथंग मथंग लिस्ट थागत नरकदौरे मतुना हॉस्पिटल असigi डॉक्टर नर्स अमसुंग अतै स्टाफ सिंग COVID-19 ना नाबगी मसिंग एंगलकपा याना लैरी आइरे रिम्स नुमित तरानी के अंगांग अमा डायलाइसिस तौख्रे टेक्निकली चैलेंजिंग ओइबा खक्ता नतना यामना तांग थोकपा अमसु ओइना पोकपा नुमित तरानी खक्ता ngairiba अंगांग अमा रिम्स रीजनल इंस्टीट्यूट ऑफ मेडिकल साइंसेस इम्फाल द माइपाकना डायलाइसिस तौबा ngamkhre पोकना फंगना फंगबा पाउगी लिखुल असिना हाई माइपाकना डायलाइसिस तौदुना डिस्चार्ज तौख्रबा अंगांग अदु सेनापति डिस्ट्रिक्ट के मनुंग चनबा खुल अमदगिने अंगांग अदु पोकपा नुमित तरानी खक्ता ngairigai हौखिबा सेप्टेम्बर 23 दा लैहौ कन्ना हौबगा लोइनना इसिंग चटपा वालकपदगी रिम्स हॉस्पिटल दा पुखलकिबने हॉस्पिटल दा पुखलकपा मतमदा अंगांग अदुगी किडनी यामना सोखिले आइबा खंगे मदुगी मतुंग रिम्स की नेफ्रोलॉजी अमसुंग पेडियाट्रिक डिपार्टमेंट की डॉक्टर सिंगना अंगांग अदुगी लायोंग अमसुंग फिबम कुपना नैनरबा मतुंग किडनी यामना सोकपा थेंगनबदगी मामा मापा अनिगा आयाबा लौरगा हौखिबा सेप्टेम्बर 23 तकी 29 फावबा नुमित हुमनि चुपना डायलाइसिस तौखिबने हौजिक फावबदा मेडिकल डिवाइस कंपनी सिंगना पोकपदा ngairiba angang singda dialysis tawbada changba mapot masai sing saraktaba amasung phangdabana doctor sing hai singna hidak kabada sinaba gel kona semdok sadoktuna pikliba angang adugi dialysis adu sathaki aire angang adugi aksang ki phibam phagalakpadagi aukiba laiba kopon numitta ma hospital dagi discharge tawduna mayumda puthakre aire arubedo content sing asigi maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri pupunamak pathaga chari loinana channel asina dumda kanarabadi subscribe like and share to bakawi gunu punamak pu amuka hanna thaga chari